ngahak saurasu macha ningolbu punsi chupa inthokpa ngamba natte asawa phathaduna sana machagi awat apa hanglami hai awangi mauna saba mampak phidakto kharaga lokhisiro nangna pamadine ai hairudoini kayabu purudoino deima paisa tingnabani makhoi hanagi su leiramni jeda phone tawra hangi hai mina wa khangde haina khinine sigumba sidine nongmagi adum tangai phadana jangnabani adunani aina hairisi nangi kaya surage nipan dilay ima adudi yarar nupa mayumna marol ama thuzile khara tapna leise haibani hapta amakhak matam hekta thazile mathang thadi yaigi mapok thatai haibani migi da leiragane makhoina yanaba chatluko nachi sule leite haibanati nakhoi ani thaina angang oiringai marai tawnabado migi da tawba yadi khitadane takpi tambi dena haikidoini hoima nanimna ku yanaba chatpa kawba yadi ko ningolna mapamda toina lakpa su pamde do imadi nangna pame khalaga thangkiba khongthang maduna nangi laibak oigadoini ima hoigi mai choknaba nachamta tawzaroi naku su yam phai nangbu nungshina solamini nangna thoibada leibini haina lepibagi nanim sune nangbu yam pamjana hai aidana sauningbagi wahaido haini hairoi khangkhidabai wani ima ado atopa nupa mayumdo kemta hairaktrabo karidi hairuni somda luhongba matam lepasidi makhoina karan tarakpa yararoi sidagidi ichagi ijat yengda yapontene nangi namanabi mayamdudi barton kayam tawne makhoi khata tawrage sida leiba khai khallaga wajati kena makhoi da leirambani nane mana nangbu macha ningol sakna hongjage na kannane nakhoi baba da hairambani adadi nungairaroi sida oina kainadan pinaba na haikre aiso ikairi ne haidana adumak pau phau khidre makhoi ri kamai pau khangi janoima engineer oiba ama yawbadai raspberry gi mamanaba aduga pamhaibagado lambi da thingnei haye nakhoi chenbagi nonganbada pau adum yaunaredana sauramra saudeda hena dum harau nangna matam jana mayum makai panbase yam nungai hai pau budam lamdradi papuni ne ado babadi kai haige ha thaina gi bike ama thoduna koi chatpadudi natrabani na masu wakhal khallibani ima nachana lan khiba yawrasu aibu ngakpiyu ko aisu khanba yabadi khallagani sina phare khana lepkhibani wakhal khanba ngambi ichana lepa phire mama aina kari amuk hairuni imana sauduna chaikhrasu aibu warogan nangbu hena phaning tawrini ima phare phare nangsu nangi awat apa do yeng aisu ne mapanda na khoi baba ga barton irise khara mateng ungta pangbiruki ihe kawine he nikhil su sida leirabani masu barton tawbiyu ne tawraknaba na haibane hoima nungshiraba mama mapa thadoktuna chatlani khanbada amuk samathwai nungairamde nupadi ngaingam dramal nupida phone tawra ame kai lege yai yumda leitana kaida leidoino aidi akhoida leibra haina koi thi thiruraga leiramdabai wani nangdi na yumda leiri boire yam horakanu ko pukningna marolam nungsibane e kanan kai hairage aina khangba ya boiredi hairo ai themgeba so imaga wari sarambani masu nahan khai sawbagi ngangasu ngasidi yam tapna ngang nungshiraba yum ima baba thadoktuna nakoida lakadoini ko ise tangyam nungaitragana nakoida yawang illase ado ai lakpadi akhoi mamadi purake madi ai udradi leiba ngamde haibani is university chatki kandadi udana leirini adom leiba ngamidubo nang haise mama puraktabi ai tomta la ohairo hoi nang na pamadi tawa haiduni yumda halaktuna leiba pamdena imana haire aduna laktrasi yarani nangna nungsiraba ima baba thadoktuna aigi nakta laktoini haraga pukning nungsirido ai nungaiti aina hena nungsibagini makhoi thadoktuna nanakta laktoise nangna aibu nungsibadagi aina nangbu nungsibasu taba natena adunani nungsirabi mama thadoktuna nakhoida leiba laage na haise nupana mayum thadokpa haunadeda adu aidi tawba ngamni
ꯅꯪꯒꯤꯗꯃꯛ ꯌꯥꯔꯦꯕ ꯑꯇꯣꯞꯄ ꯋꯥꯔꯤ ꯁꯥꯁꯦ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯃꯤꯠꯇꯩ ꯄꯤꯁꯨ ꯃꯇꯣꯝꯇ ꯄꯪꯇꯥꯗ ꯇꯥꯔꯦ ꯃꯃꯤꯠ ꯃꯔꯣꯛ ꯁꯥꯔꯤꯔꯣ ꯌꯥꯏ ꯑꯩ ꯊꯝꯃꯒꯦ ꯌꯥꯔꯣꯏꯕꯤ ꯊꯝꯕ ꯌꯥꯔꯣꯏꯀꯣ ꯀꯩꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯍꯧꯖꯤꯛꯃꯛ ꯅꯅꯥꯛꯇ ꯂꯥꯛꯇꯨꯅ ꯊꯦꯝꯕꯁꯨ ꯉꯝꯃꯣꯏ ꯑꯩ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦꯕ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯌꯥꯏ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯒ ꯈꯣꯟꯖꯦꯜ ꯑꯗꯨꯛ ꯅꯦꯗꯨꯅ ꯀꯩꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯀꯣ ꯉꯁꯤꯗꯤ ꯃꯃꯥꯅ ꯅꯪꯒꯤ ꯊꯥꯏꯅ ꯁ꯭ꯀꯨꯜꯒꯤ ꯐꯪꯁꯟꯗ ꯅꯝꯈꯤꯕ ꯐꯣꯇꯣꯗꯣ ꯑꯗꯨ ꯄꯨꯊꯣꯔꯛꯏꯕ ꯀꯔꯝꯕ ꯅꯪꯅ ꯂꯥꯛꯄ ꯅꯪꯅꯕ ꯆꯥꯎꯅ ꯆꯥꯝꯃꯒ ꯐ꯭ꯔꯦꯝ ꯆꯜꯂꯒ ꯊꯝꯃꯒꯦ ꯈꯨꯠꯅꯨꯡꯁꯤ ꯑꯃ ꯇꯧꯏ ꯃꯃꯥꯗꯤꯅꯦ ꯑꯗꯨꯒꯤ ꯐꯣꯇꯣꯗꯣ ꯊꯦꯡꯅꯕꯗꯒꯤ ꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯦ ꯆꯤꯡꯅꯈ꯭ꯔꯦꯅ ꯍꯥꯏ ꯑꯗꯨꯗꯤ ꯗꯦꯜꯂꯤ ꯄꯜꯂꯤꯗꯨꯅ ꯑꯩ ꯂꯩꯌꯦ ꯈꯪꯕꯒꯤ ꯑꯣꯏꯖꯥꯠꯂꯥ ꯈꯪꯉꯝꯅꯤꯌꯦ ꯏꯇꯩꯃꯅ ꯇꯣꯏꯅ ꯄꯟꯕꯅꯤꯅ ꯅꯪꯅ ꯑꯦꯟꯇꯦꯅꯥ ꯋꯥꯡꯕꯗꯣ ꯃꯃꯥꯅ ꯑꯗꯨ ꯄꯟꯕꯒ ꯃꯁꯥꯅ ꯋꯥꯡ ꯇꯥꯕ ꯑꯗꯨ ꯌꯥꯔꯣꯏꯕꯤ ꯄꯞꯄꯤ ꯑꯩ ꯍꯨꯏꯅꯥꯎ ꯃꯥꯟꯗꯤꯌꯦ ꯍꯥꯏꯔꯦꯅꯦ ꯁꯤꯗꯤ ꯐꯖꯅ ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯍꯦꯟꯗꯦ ꯐꯥꯏꯅꯦꯜꯂꯤ ꯃꯥꯏ ꯁ꯭ꯋꯤꯠ ꯍꯥꯔꯠ ꯏꯁ ꯁ꯭ꯃꯥꯏꯂꯤꯡ ꯌꯥꯏ ꯑꯩ ꯊꯝꯃꯒꯦꯀꯣ ꯀꯣꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦ ꯊꯕꯛ ꯈꯔ ꯂꯣꯏꯁꯟꯒꯦꯕ ꯍꯣꯏ ꯊꯝꯃꯣ ꯃꯃꯥꯅ ꯄꯜꯂꯝꯕꯒ ꯇꯤꯀꯦꯟ ꯍꯣꯏꯅ ꯂꯥꯛꯁꯤꯟꯕꯒ ꯃꯄꯥ ꯆꯥꯅꯔꯦꯗꯣ ꯑꯣꯖꯥ ꯂꯥꯛꯂꯦ ꯍꯥꯏꯕꯒꯤ ꯍꯔꯥꯎꯕꯁꯨ ꯐꯥꯎꯖꯩ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯏꯀꯥꯏꯖꯩ ꯇꯤꯀꯦꯟꯅ ꯑꯩꯅꯗꯤ ꯅꯣꯡꯃꯇ ꯀꯥꯎꯈꯤꯕ ꯂꯩꯇꯦ ꯅꯈꯣꯏꯅꯗ ꯀꯥꯎꯕꯅꯤꯅꯦ ꯊꯕꯛ ꯇꯧꯔꯦ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯅꯔꯦ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯀꯩꯝꯇ ꯑꯣꯏꯍꯧꯗ꯭ꯔꯦ ꯁꯥꯔ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯂꯩꯇꯦꯗ ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯍꯥꯟꯅꯁꯨ ꯍꯥꯏꯔꯕꯅꯤ ꯅꯈꯣꯏ ꯕꯕꯥ ꯏꯃꯥꯗ ꯑꯃꯨꯛꯁꯨ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ ꯅꯪꯒꯤ ꯂꯨꯍꯣꯡꯕꯁꯤꯗꯤ ꯑꯩꯒꯤ ꯁꯨꯃꯥꯡꯗ ꯍꯣꯡꯖꯒꯦ ꯍꯥꯏꯅ ꯃꯈꯣꯏꯅꯗꯤ ꯁꯤꯗ ꯂꯥꯛꯇꯨꯅ ꯀꯩꯅꯥꯗꯥꯟ ꯄꯤꯌꯣꯅ ꯍꯥꯏꯔꯤ ꯑꯩꯅꯗꯤ ꯏꯆꯥ ꯅꯤꯉꯣꯜ ꯁꯛꯅ ꯑꯥꯗ ꯇꯧꯕ ꯄꯥꯝ ꯑꯐꯇꯔ ꯑꯣꯜ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤꯅꯦ ꯅꯪꯁꯦ ꯃꯃꯥ ꯃꯄꯥꯁꯨ ꯇꯨꯃꯤꯟ ꯂꯩ ꯋꯥ ꯃꯈꯥ ꯑꯃꯠꯇ ꯇꯥꯗꯦ ꯅꯤꯇꯤꯁꯨ ꯑꯗꯨꯃꯛ ꯇꯥꯔꯝꯃꯤ ꯔꯥꯅꯤꯅ ꯅꯪ ꯆꯦꯜꯂꯦ ꯇꯥꯕꯗ ꯅꯈꯣꯏ ꯁꯥꯔꯅ ꯆꯠꯂꯨꯁꯤ ꯁꯤꯅꯕꯨ ꯈꯥꯡꯕ ꯉꯝꯕ ꯅꯠꯇꯦ ꯑꯩꯁꯨꯅꯦ ꯅꯪꯕꯨ ꯎꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯈꯤ ꯑꯇꯩꯗ ꯅꯠꯇꯕꯤ ꯔꯥꯖꯕꯤꯔ ꯑꯣꯏꯕꯁꯤꯗꯤ ꯌꯥꯝ ꯐꯩ ꯅꯧꯅ ꯃꯥꯅ ꯂꯥꯛꯄꯗ ꯃꯥ ꯑꯃꯅꯦ ꯌꯥꯝ ꯍꯥꯏꯅꯈꯤꯕꯅꯤ ꯉꯥꯡꯊꯣꯔꯛꯄꯁꯨ ꯒ꯭ꯌꯥꯟ ꯂꯩꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕ ꯇꯥꯛꯂꯤ ꯕꯤꯔꯦꯟꯅ ꯊꯥꯏꯅ ꯒꯥꯔꯤ ꯃꯆꯥꯗ ꯎꯈꯤꯕ ꯐꯤꯕꯝꯗꯨꯅ ꯑꯩꯗꯤꯅꯦ ꯄꯥꯝꯕ ꯏꯋꯥꯠ ꯋꯥꯠꯂꯤꯗ ꯑꯗꯨꯅ ꯊꯥꯏꯅꯒꯤꯅꯤ ꯑꯣꯖꯥ ꯊꯥꯖꯗꯅ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯔꯕꯅꯤ ꯊꯥꯏꯅꯁꯨ ꯈꯔ ꯉꯥꯎꯖꯩ ꯍꯥꯏꯕꯩ ꯋꯥꯅꯤ ꯅꯣꯂꯦꯖꯇꯤ ꯌꯥꯝ ꯂꯩꯈꯤꯕꯅꯤ ꯑꯩꯗꯤꯅꯦ ꯍꯥꯏꯖꯔꯤꯁꯤꯅꯤꯀꯣ ꯑꯩꯈꯣꯏ ꯑꯥꯗ ꯍꯣꯡꯗꯕ ꯌꯥꯗꯦꯀꯣ ꯁꯅꯥꯅ ꯂꯩꯀꯥꯏ ꯍꯥꯏꯕ ꯑꯃꯁꯨ ꯄꯥꯜꯂꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯄꯥꯝꯗꯦ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯤꯗꯤ ꯅꯠꯇꯦꯗꯣ ꯑꯩꯈꯣꯏꯅ ꯁꯦꯝꯕ ꯆꯠꯅꯕꯤꯅꯤ ꯈꯔꯁꯨ ꯁꯦꯝꯗꯣꯛꯄ ꯀꯥꯏꯗꯕ꯭ꯔꯥ ꯈꯜꯂꯤ ꯂꯩꯀꯥꯏ ꯃꯌꯥꯝꯁꯨ ꯍꯥꯏꯅꯗꯨꯅ ꯌꯦꯡꯁꯤ ꯑꯩꯒꯤꯗꯤ ꯍꯥꯏꯖꯔꯤꯁꯤꯅꯤꯀோ ꯁꯣꯏꯕꯤꯕ ꯌꯥꯗꯦ ꯀꯟꯅ ꯍꯥꯏꯔꯕꯗ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯔꯤ ꯇꯤꯀꯦꯟꯒꯤꯗ ꯍꯣꯡꯕꯗ ꯇꯥꯔꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇꯣ ꯀꯨꯟꯗꯣ ꯂꯦꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯕ ꯁꯤꯜꯂꯝꯃꯤ ꯅꯤꯇꯤꯅ ꯏꯃꯥ ꯕꯕꯥꯗꯤ ꯎꯗꯦꯅ ꯁꯅꯥꯅ ꯂꯥꯛꯑꯅꯤ ꯃꯄꯥꯟꯗꯅꯦ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯧꯋꯦꯅ ꯆꯪꯉꯛꯄ ꯌꯥꯗ꯭ꯔꯕꯅꯤ ꯉꯁꯤꯗꯤ ꯄꯨꯟꯅ ꯆꯥꯁꯦꯅ ꯇꯧꯕꯅꯤ ꯏꯟꯗꯣꯝꯆꯥꯁꯨ ꯄꯨꯟꯅ ꯑꯗꯨꯝ ꯆꯥꯁꯤꯀꯣ ꯅꯣꯏ ꯆꯥꯔꯣ ꯅꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥꯗꯣ ꯑꯩꯅ ꯌꯦꯡꯉꯛꯇꯣꯏꯅꯤ ꯑꯩ ꯇꯞꯅ ꯆꯥꯔꯒꯦ ꯌꯥꯔꯣꯏ ꯄꯨꯟꯅ ꯆꯥꯁꯦꯕ ꯏꯟꯗꯣꯝꯆꯥ ꯌꯥꯔꯔꯣꯏ ꯑꯅꯝ ꯌꯥꯝ ꯀꯟꯕꯅꯤ ꯄꯨꯟꯅ ꯆꯥꯔꯁꯤꯁꯦ ꯃꯈꯣꯏ ꯕꯕꯥꯁꯨ ꯆꯪꯉꯛꯑꯦꯗꯣ ꯌꯥꯝ ꯆꯥꯁꯤꯜꯂꯨꯀꯣ ꯍꯣꯔꯦꯟꯗꯤ ꯀꯩꯝꯇ ꯆꯥꯔꯣꯏꯗꯣꯏꯅꯤ ꯊꯦꯡꯕ ꯐꯥꯎ ꯃꯤꯁꯨ ꯊꯥꯖꯗꯅ ꯌꯥꯝꯗꯣꯏ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯏꯇꯩꯃ ꯑꯩꯒꯤ ꯏꯆꯥ ꯅꯤꯉꯣꯜꯅꯤ ꯍꯥꯏꯕꯗꯒꯤ ꯑꯣꯖꯥ ꯑꯇꯩ ꯃꯌꯥꯝꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯇꯛꯃꯟꯗꯅ ꯕꯥꯔꯇꯣꯟ ꯆꯠꯇ ꯌꯥꯗꯕꯒꯤ ꯆꯠꯂꯕꯅꯤ ꯇꯣꯝꯕꯤꯁꯤꯗ ꯂꯩꯔꯝꯕꯁꯨ ꯃꯈꯣꯏ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ ꯀꯥꯏꯗꯦꯗ ꯑꯣꯖꯥꯒꯤ ꯃꯇꯦꯡꯁꯨ ꯌꯥꯝ ꯌꯥꯎꯔꯤꯕꯅꯤ ꯕꯤꯔꯦꯟꯅ ꯊꯦꯡꯕ ꯇꯥꯔꯦꯅꯦ ꯆꯥꯔꯁꯤꯁꯦ ꯑꯩꯁꯨ ꯑꯁꯣꯝꯗ ꯃꯤꯗꯣ ꯆꯠꯂꯨ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯗꯕꯒꯤ ꯇꯧꯕꯅꯤ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯄꯨꯂꯞ ꯏꯀꯣꯏ ꯀꯣꯏꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯇꯤꯀꯦꯟ ꯑꯇꯣꯠꯄ ꯆꯥꯛ ꯁꯔꯨꯛꯇꯨ ꯅꯤꯇꯤꯗ ꯏꯟꯕꯤꯔꯤ ꯁꯤꯁꯦ ꯉꯁꯤ ꯑꯣꯖꯥꯅ ꯏꯜꯂꯤꯕ ꯆꯥꯛꯁꯦ ꯆꯥꯗꯨꯅꯅꯦ ꯄꯨꯟꯁꯤ ꯁꯥꯡꯕ ꯅꯅꯦꯝꯅꯀꯨ ꯅꯄꯨꯔꯣꯏꯕ ꯑꯃꯗꯤ ꯏꯃꯨꯡꯗꯨꯒꯤ ꯃꯌꯥꯝꯒꯅꯦ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣ ꯁꯥꯔ ꯍꯧꯈꯤꯕꯗ ꯑꯩꯅ ꯅꯪꯕꯨ ꯐꯍꯟꯅꯤꯡꯗꯨꯅ ꯉꯥꯡꯈꯤꯕꯗೋ ꯅꯪ ꯊꯃꯣꯏꯗ ꯊꯝꯒꯅꯨꯀꯣ ꯅꯣꯡꯃꯇ ꯑꯩ ꯅꯪꯒꯤ ꯈꯟꯗꯕ ꯌꯥꯎꯈꯤꯗꯦꯅꯦ ꯑꯩꯅ ꯁꯥꯔꯗ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨꯀꯣ ꯁꯥꯔ ꯁꯦ ꯀꯞꯄ ꯇꯧꯍꯩꯗꯦꯁꯦ ꯉꯁꯤꯗꯤ
Ichagi nungaiba mikupnine. Rani na amuk. Se bema, indomcha amuk inge chakse. Indomcha na iliba chakse chaduna ne. Nangi tungi punsida nungai yaiphabada oyuko. Indomcha, aina lan kiba yaurasu ngakpiyuko. Landeda, icha kaisu landeda. Apokpa mapabire na amuk. Ipagi tombi, nang bupokpa na pa aina nangga imak oidoibagagi mari chingnadaba natte. Adubo nongmata haibagi tanja pikide. Ngasidi pumnamak minamba yadre. Icha na pamjari haina chatliba magi manakta nungai na leiba oyuko. Papa. Tombiya, nachiga khatnaba yade ko. Yumdadi nakhoi na tawningba tawba yai. Migida leibadadi ne nakhoi ani wakhal tadawni. Imungdugi ahal amana pamdaba thabak amatta tawba yaroi ko. Hoi ma. Aina sauduna ichabu chaikiba mayamdusu nangbu fahaningduna haibani. Nupa mayumdana mamanaba mayamdi hai kanade tikengida honglani haibadagi anok apakpa khutta kari no khangdaba pressure cooker mari manbaga sijil makhoi hojiksu anaiba mini haibasi utningliba haido oiramale lakpana ngasidi khangde oza mayamdo akhoi shu matam amagida natana hojiksu anaibu oiri haido khara utse bro naisinse rasberna bro igi mari khaktana ichil naw oigani haiba leiteda aigi punsigi awaba tangka nungaiba saruk kayada nakhoini na ibu mateng pangbike nungaiba saruk yaminaki masigi damak aina punsigi singba ngamloidaba lamat amadi tonsil ihe bro namitai mapita halhe kaigino mamita muruk sariro as yaroida hore namit ka dongak sangangani bro kapkano phatese adui sarukne Chakau nga atawbaga kobi leiga special da thongnaba haise adudi nahana haikrabani good tar rasberna nahan khai bro gi artha se atoparom da puramaso ngasi numitai bro haibase minai gi mahutta brother haiduna silese ko lakpana minai aidi nahana sinkre nang hoju pau sindribo ihe aina haidi minai do nahana sinkreba as yare se thengani se jatra matam yormani nangna tawbudo aishu yengdoini aigida hainaba aidi magi se uraga flashback lakprana yengdawda ngaire da tawrise irang tawbi mama hoi machum taraga ketharadana mamau loba chatpagi phibamdu angakpani bor mama naba mayamna pamhaiba uba yade karan tadoida tawle thawbana hagi nate sir handak matang sidi likli mache to ondaba yade ko nahan waisu kausinaki ibo likli mache thiba phangdre ne aduna nine onbadi oningbani kantana as sarna onge haradi hekta thigeni adui dikem to wabirun nakhoi wana banine adui sarukne pala mayam se raunum ka changunaba dawsi mayam su yam satnare aisu kita satlugi sir kausinanu da kaude kaigi kaudoino aine sel thaba changi he nakhoi su inarakadra likli da oladi inarakni sir ibo nang likmalliko Mayam changduna yaiphamangolga loinana pamuba magi sangaida thinbiram mi hanakraba matungda chairiba mayamdu loisilami rasrina tombiya adomgi awatpado ai tawrage nangdo chak chanaba haidana mayam ngai hobani thengani lao je loidori yarni ayuksu chak inthina jakhide hai hojiksu chadradi na sado amata yarara ngahak lerdi wan tharakpa soidre thamose ai tawrage simatang lotion ge tawbani loirabagumbani Chedi charabo chadrida tapna charagi mayam hana pijakisi hanba thengbasu yawnani pana chase che ngasai su puna chaminaba phangde machi manau anido thangnana phamduna chak chaminari irang pambi manemsu makhoiga hek mayoknana phami mi tille haibagira khangde wazaw ngang bahore nungaire sidagi hena nungaiba leite imau amana social welfare da thabak taw amana mi layengba doctor ni masak haira phazai amana hende amana tade nupi amana laibak phabase iche oirabani ichani pa ani su thabak tawido
ꯃꯤꯅꯗꯤ ꯑꯩꯁꯦ ꯊꯕꯛ ꯑꯃꯠꯇꯁꯨ ꯇꯧꯗꯦꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨꯅꯦ ꯊꯕꯛ ꯇꯧꯗꯕꯤ ꯑꯩꯅ ꯄꯣꯛꯄ ꯏꯆꯥ ꯑꯅꯤꯗꯤ ꯊꯕꯛ ꯇꯧꯋꯤꯗꯣ ꯏꯃꯧ ꯑꯅꯤꯁꯨ ꯊꯕꯛ ꯇꯧꯋꯤ ꯁꯤꯗꯕꯨ ꯑꯩꯅ ꯍꯔꯥꯎꯗꯅ ꯀꯅꯥꯅ ꯍꯔꯥꯎꯗꯣꯏꯅꯣ ꯃꯤ ꯔꯥꯁ꯭ꯔꯤ ꯇꯞꯅ ꯌꯥꯏꯌꯦ ꯑꯩꯈꯣꯏ ꯃꯃꯥꯁꯦ ꯆꯦ ꯅꯍꯥꯟꯈꯩꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯃꯤ ꯇꯤꯜꯂꯦ ꯍꯦꯟꯒꯠꯂꯛꯈꯤꯅꯤ ꯄꯥꯕꯨꯡꯒ ꯑꯗꯨꯝ ꯈꯠꯅꯗꯣꯏꯅꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯒ ꯇꯧꯕꯒ ꯇꯥꯅꯤꯡꯗ꯭ꯔ ꯃꯥꯜꯂꯦ ꯗꯣꯔꯦꯟ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯍꯩ ꯈꯔ ꯉꯥꯡꯉꯗꯤ ꯌꯥꯔꯦ ꯁꯥꯏꯔꯤꯗꯣ ꯍꯥꯟꯅ ꯌꯣꯠꯁꯤꯜꯂꯨ ꯑꯎꯕ ꯃꯤꯅ ꯇꯨꯀꯠꯆꯕ ꯇꯥꯔꯦꯅꯦ ꯀꯔꯤꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩꯅ ꯇꯧꯕ ꯊꯕꯛꯁꯦ ꯑꯗꯨꯝ ꯍꯦꯛ ꯄꯥꯅꯅꯤꯡꯕ꯭ꯔꯥ ꯀꯩꯅꯣ ꯑꯩꯁꯨ ꯅꯣꯛꯄ ꯌꯥꯏ ꯀꯩꯅꯣ ꯆꯥꯛ ꯇꯣꯛꯑꯒ ꯑꯣꯏꯅ ꯅꯣꯛꯑꯣꯅꯦ ꯃꯝꯇ ꯍꯧꯖꯤꯛ ꯅꯣꯛꯂꯅꯨ ꯃꯤ ꯇꯥꯅꯤꯡꯗꯕ ꯌꯥꯎꯔꯝꯃꯅꯤ ꯋꯥꯅꯤ ꯀꯅꯥ ꯃꯤ ꯇꯥꯅꯤꯡꯗꯕ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯀꯂꯛꯇꯅ ꯍꯥꯏꯕ ꯑꯣꯏꯔꯝꯅꯤꯗ ꯑꯩꯗꯤ ꯀꯩꯗꯧ ꯀꯂꯛꯇꯣꯏꯕ ꯍꯣ ꯑꯩꯒꯤ ꯏꯆꯥ ꯏꯃꯧ ꯐꯕꯒꯤ ꯀꯂꯛꯏ ꯅꯠꯇ꯭ꯔꯣ ꯔꯥꯁꯄꯦꯔꯅ ꯄꯥꯕꯨꯡ ꯁꯣꯝꯗ ꯑꯝꯇ ꯀꯧꯊꯣꯛꯀ ꯊꯣꯏꯕ ꯍꯥꯏꯒꯨꯝꯃꯗꯅ ꯉꯥꯏꯍꯥꯛꯇ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯒꯦ ꯐꯔꯛ ꯇꯥꯔ ꯂꯩꯔꯦ ꯊꯣꯏꯕꯅ ꯀꯧꯊꯣꯛꯇ꯭ꯔꯗꯤꯅꯦ ꯍꯣꯔꯦꯟ ꯐꯥꯎ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯕ ꯑꯗꯨꯝ ꯂꯦꯞꯄꯣꯏꯗꯣꯏꯅꯦ ꯆꯦ ꯑꯩꯗꯤ ꯃꯃꯥꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ ꯑꯗꯣ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯍꯣꯔꯦꯟ ꯐꯥꯎ ꯂꯦꯞꯇꯅ ꯉꯥꯡꯒꯦ ꯍꯥꯏꯗꯣꯏꯅꯦ ꯅꯪꯅ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯕꯒ ꯇꯥꯔꯗꯤꯅꯦ ꯃꯣꯇꯤꯚꯦꯠ ꯇꯧꯔꯛꯄꯅꯦ ꯍꯦꯛꯇ ꯈꯟꯈꯤꯗꯣꯏꯅꯦ ꯍꯩꯃ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯅ ꯁꯥꯟꯅꯔꯤꯗꯨꯅ ꯀꯔꯤ ꯋꯥꯔꯤꯅꯣ ꯆꯥꯛ ꯆꯥꯁꯤꯜꯂꯨꯅꯦ ꯅꯣꯏꯕꯣ ꯑꯦꯟꯁꯥꯡ ꯋꯥꯠꯂꯁꯨ ꯍꯦꯛꯇ ꯍꯥꯞꯍꯜꯂꯨ ꯌꯥꯔꯅꯤꯗ ꯃꯃꯥ ꯇꯣꯝꯕꯤ ꯅꯪꯗꯤ ꯌꯥꯔꯕꯣ ꯀꯩ ꯍꯥꯞꯍꯜꯂꯨꯒꯦ ꯌꯥꯔꯅꯤ ꯃꯃꯥ ꯑꯩꯗꯤꯅꯦ ꯉꯥ ꯊꯣꯡꯕ ꯍꯥꯞꯍꯟꯈꯤꯒꯦ ꯐꯅ ꯑꯗꯨꯝ ꯍꯥꯎꯏ ꯇꯞ ꯇꯪꯈꯩ ꯆꯥꯁꯤꯟꯒꯦ ꯇꯞꯅ ꯇꯞꯅ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯄꯅ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ ꯃꯈꯣꯏ ꯈꯔꯗ ꯉꯥꯏꯍꯧꯔꯦ ꯑꯋꯥꯠꯄ ꯊꯕꯛ ꯈꯔꯗꯣ ꯃꯆꯤꯟ ꯃꯅꯥꯎ ꯆꯪꯗꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯃꯝꯇꯥꯅ ꯌꯥꯔꯦꯁꯦ ꯏꯃꯧ ꯑꯅꯤ ꯋꯥꯕ ꯇꯥꯔꯦ ꯍꯌꯦꯡ ꯉꯟꯇꯥꯅꯅꯦ ꯃꯃꯥ ꯑꯃꯨꯛ ꯂꯣꯏꯁꯤꯟꯕꯤꯒꯦꯁꯦ ꯅꯈꯣꯏ ꯑꯅꯤ ꯑꯃꯃꯝ ꯂꯧꯁꯤꯜꯂꯨ ꯏꯪꯕ ꯇꯥꯔꯦꯁꯦ ꯃꯃꯥ ꯁꯤꯗꯤ ꯀꯥꯏꯗꯩꯅꯣ ꯑꯩꯁꯨꯅꯦ ꯀꯩꯊꯦꯜ ꯀꯥꯕꯗ ꯂꯩꯔꯤꯅꯤ ꯀꯩꯅꯣ ꯅꯈꯣꯏ ꯑꯅꯤꯒꯤ ꯆꯞ ꯃꯥꯟꯅꯅ ꯄꯤꯒꯦꯅ ꯉꯥꯏꯔꯝꯕꯅꯤ ꯏꯪꯊꯝꯊꯥꯅꯦ ꯏꯪꯅꯤꯌꯦ ꯃꯣꯖꯥꯗꯣ ꯇꯣꯡꯕ ꯀꯥꯎꯅꯨꯀꯣ ꯕꯦꯝꯃ ꯇꯣꯝꯕꯤ ꯃꯃꯥ ꯋꯥ ꯍꯥꯏꯒꯦ ꯍꯦꯛꯇ ꯍꯥꯏꯕꯤꯌꯣ ꯃꯃꯥ ꯅꯨꯡꯁꯤꯕꯅ ꯑꯩꯗꯤ ꯃꯃꯥ ꯀꯧꯔꯛꯄꯁꯦ ꯍꯥꯏꯒꯗꯕ ꯋꯥꯒꯁꯦ ꯂꯣꯏꯅ ꯍꯦꯛ ꯀꯥꯎꯒꯦ ꯇꯧꯋꯤꯗ ꯑꯗꯨꯝ ꯍꯥꯏꯕꯤꯌꯣ ꯃꯃꯥ ꯑꯃꯨꯛꯁꯨ ꯀꯥꯎꯒꯦ ꯇꯧꯏ ꯀꯥꯎꯗ꯭ꯔꯤꯉꯩꯗ ꯑꯃꯨꯛꯇ ꯍꯥꯟꯅ ꯍꯥꯏꯍꯧꯒꯦꯁꯦ ꯍꯌꯦꯡꯅꯦ ꯊꯕꯛ ꯐꯔꯤꯅꯤ ꯀꯥꯏꯅꯒ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅꯅꯦ ꯂꯝ ꯇꯩꯗꯅ ꯇꯧꯔꯝꯒꯅꯨꯀꯣ ꯀꯩꯒꯤꯅꯣ ꯃꯃꯥ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯣꯝꯕꯤ ꯈꯛꯀꯤ ꯅꯠꯇꯦ ꯅꯥꯎꯕꯤ ꯅꯪꯁꯨꯅꯤ ꯑꯉꯥꯡ ꯃꯆꯥ ꯆꯦꯜꯂꯤꯕꯅꯤ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒꯅꯦ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯑꯃꯠꯇ ꯍꯧꯒꯠꯄ ꯌꯥꯔꯣꯏ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯇꯨꯝꯊꯣꯛꯎ ꯔꯥꯁ꯭ꯔꯤꯅ ꯃꯃꯥ ꯊꯕꯛ ꯂꯣꯏꯁꯤꯟꯗꯧ ꯌꯥꯝ ꯋꯥꯠꯂꯤꯌꯦ ꯇꯨꯝꯗꯅ ꯂꯩꯔꯗꯤ ꯑꯝꯇ ꯅꯪꯉꯔꯣꯏ ꯑꯗꯨꯒꯤ ꯋꯥꯗꯤꯅꯦ ꯃꯃꯥꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯒꯦꯁꯦ ꯅꯈꯣꯏꯁꯨꯅꯦ ꯅꯍꯥꯟꯗꯒꯤ ꯄꯣꯊꯥꯕꯒꯤ ꯃꯇꯝ ꯂꯩꯇ꯭ꯔꯕꯅꯤ ꯈꯔ ꯄꯣꯊꯥꯖꯧꯋꯣ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯂꯝ ꯇꯩꯕꯗꯨꯗꯤ ꯃꯧ ꯌꯥꯝ ꯌꯥꯝꯕ ꯃꯤ ꯌꯥꯝ ꯌꯥꯝꯕ ꯏꯃꯨꯡꯗꯅꯦ ꯁꯣ ꯇꯧꯅꯕꯗꯤ ꯇꯧꯅꯔꯝꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯈꯛꯇꯅꯤ ꯀꯅꯥꯁꯨ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯃꯃꯥ ꯌꯥꯅꯤꯗ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤꯗꯅꯦ ꯅꯈꯣꯏ ꯑꯅꯤ ꯌꯥꯅꯤꯡꯗꯦ ꯅꯠꯇ꯭ꯔꯣ ꯐꯩ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯂꯣꯟꯁꯤꯟꯕ ꯌꯥꯕ꯭ꯔꯥ ꯎꯄꯥꯏ ꯇꯧꯔꯒꯦ ꯑꯗꯣ ꯃꯃꯥ ꯄꯨꯡ ꯀꯌꯥꯗ ꯍꯧꯒꯠꯄ ꯌꯥꯅꯤ ꯍꯥꯏꯅꯣ 8ꯂ ꯀꯩꯅꯣ ꯍꯦꯛ ꯍꯧꯒꯠꯂꯨ ꯏꯪꯊꯝꯊꯥꯅꯤ ꯇꯨꯝꯃꯒ ꯂꯩꯊꯣꯛꯑꯣ ꯍꯥꯏꯁꯤꯅꯤ ꯀꯩꯗꯧ ꯋꯥꯖꯔꯨꯅꯦ ꯅꯈꯣꯏ ꯑꯅꯤ ꯆꯦꯜꯂꯛꯄꯒꯤ ꯅꯣꯡꯉꯥꯟꯕꯗ ꯎꯠꯈꯤꯕ ꯁꯣꯗꯨꯅ ꯑꯍꯥꯟꯕ ꯑꯗꯨꯒ ꯑꯔꯣꯏꯕꯁꯨ ꯑꯣꯏꯔꯗꯧꯅꯤ ꯇꯥꯟꯖꯥꯗꯨꯗ ꯗꯣꯔꯦꯟ ꯆꯪꯉꯛꯇꯨꯅ ꯍꯩ ꯇꯨꯝꯕ ꯃꯇꯝꯅꯤ ꯍꯥꯏꯕ ꯀꯥꯎꯔꯕꯅꯦ ꯃꯤ ꯈꯣꯝꯖꯤꯟꯗꯨꯅ ꯋꯥꯔꯤ ꯂꯤꯔꯤꯗꯨꯕꯣ ꯃꯤ ꯈꯣꯏꯅꯅꯦ ꯀꯂꯛꯄ ꯐꯥꯎꯕꯁꯦ ꯍꯅꯨꯕ ꯅꯍꯥ ꯍꯥꯏꯕ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯑꯣꯟꯊꯣꯛꯅ ꯆꯨꯝꯈ꯭ꯔꯦꯗꯀꯣ ꯕꯦꯝꯃ ꯅꯈꯣꯏꯅꯤ ꯃꯤꯁꯧ ꯆꯪꯉꯅꯤ ꯆꯦꯛꯁꯤꯜꯂꯨꯀꯣ ꯃꯁꯤ ꯅꯨꯄꯤꯁꯤ ꯃꯁꯤ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯤ ꯃꯁꯦ ꯆꯩꯇꯨꯞ ꯑꯃꯅ ꯃꯊꯧ ꯄꯥꯡꯊꯣꯛꯀꯅꯤꯀꯣ ꯉꯁꯤ ꯍꯅꯨꯕꯤ ꯋꯥꯈꯜ ꯖꯣꯏꯕ꯭ꯔꯥ ꯍꯥꯏꯕꯣ ꯍꯔꯦ ꯑꯩꯕꯨ ꯍꯅꯨꯕꯤ ꯍꯥꯏꯕ ꯏꯁꯨ ꯐꯪꯉꯦ ꯀꯥꯏꯗꯨꯔꯣ ꯍꯅꯨꯕ ꯀꯥꯗ ꯂꯩꯔꯝ ꯉꯁꯤ ꯈꯥꯏꯅꯅꯤꯀꯣ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯃꯧ ꯑꯅꯤꯗꯨꯁꯨ ꯅꯣꯛꯂꯝꯃꯤ ꯔꯥꯁ꯭ꯔꯤꯅ ꯃꯃꯥ ꯄꯨꯡꯁꯨ 11 ꯍꯦꯜꯂꯦ ꯄꯣꯊꯥꯅꯕ ꯇꯧꯕꯤꯔꯣ ꯍꯣꯏꯅꯦ ꯄꯣꯊꯥꯔꯅꯤꯅꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯥꯎꯅꯨꯀꯣ ꯅꯈꯣꯏ ꯑꯅꯤ ꯑꯗꯨ ꯍꯦꯛ ꯀꯥꯎꯕꯗꯅꯦ ꯀꯝꯗꯧꯒꯤ ꯌꯦꯡꯉꯨ ꯑꯩꯅ ꯇꯧꯕꯗꯣ ꯑꯩ ꯆꯪꯉꯒꯦ ꯍꯧꯖꯤꯛ ꯍꯅꯨꯕ ꯑꯃꯅꯦ ꯑꯃꯨꯛꯇ ꯈꯥꯏꯅꯔꯨꯈꯤꯒꯦ ꯆꯪꯉꯨꯀꯣ ꯅꯕꯥꯅꯤꯁꯨ ꯆꯦ ꯑꯁꯦꯡꯀꯤ ꯈꯥꯏꯅꯗꯣꯏꯔꯣ ꯁꯥꯎꯅꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯍꯥꯏ ꯂꯩꯔꯕ ꯋꯥꯐꯝ ꯀꯩꯒꯤꯗꯤ ꯈꯥꯏꯅꯅꯤ ꯄꯥꯕꯨꯡꯅ ꯑꯗꯨꯝ ꯃꯥꯟꯅꯕꯤꯗꯕꯅꯤ ꯑꯩꯗꯤ ꯑꯁꯦꯡꯀꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯃꯃꯥꯅ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯇꯧꯒꯅꯨ ꯍꯥꯏꯕꯒꯤ ꯃꯔꯝ ꯅꯁꯥꯅ ꯈꯪꯉꯝꯃꯅꯤ ꯌꯥꯔꯤꯡꯈꯩꯅꯦ ꯊꯕꯛ ꯇꯧꯕ ꯌꯥꯗꯦꯀꯣ
ꯅꯪꯅ ꯇꯧꯗ ꯌꯥꯗꯦ ꯈꯜꯂꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯗꯕ. ꯑꯁ ꯆꯦ, ꯏꯀꯥꯏꯌꯦ. ꯀꯩꯗꯧꯕ ꯏꯀꯥꯏꯗꯣꯏꯅꯣ? ꯍꯔꯥꯎꯗꯧꯅꯤ. ꯑꯣꯜꯂꯛꯄ ꯆꯍꯤꯗ ꯃꯃꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯐꯪꯗꯧꯅꯤ. ꯍꯦꯟꯅ ꯋꯥꯕ ꯊꯕꯛ ꯇꯧꯕ ꯌꯥꯗꯦ. 이마나수 깐나 시나르pan hayeng laagasuने amuk hangani maana yadabai adum aisu oihal adu yam phaba phiripni kaidobai angang manghandoino maana hairido chumi mama oiba phangdaba kaya amasu yawrini makhoi hanthani yengbagi wadi nate nangna angang dubu manghanba honadeba hoiche nasa sarakpasu yaiko lumhallo lok chelhanba yade angang unadri phawdi adum chelani nakhoina medical tamurasune tongana khangdoba kharasu leiribani होइचे चोचो पथा जरूर थोइबसुने ngasai ka to karan chatpada khubom chok tharamani ma yengbada oina nungaitaba phawri tumage de tumningam khiroye adunani nang jangjaro jo phajana potha hainingba wa leirasune engonda dum hayuko hoiche